lamdam masigi apunba saktam ngakani haiduna thawai kubakta haptuna chongthorakliba arambai tengol ngasi paikhalakliba khongthang asi sawgatladuna mayai lambigi khagempali hygiene firm mapadasu mafam adugi miyam thoraktuna lambi thingkhe lambi thingba aduga mari leinana khagempali Nambul Mapal Women's Welfare Association ki secretary Leisangthem Ibem Halna hai Irang asida cookie singna maitei singbu tamchina halakpagi thawung ase khangbang kamlaktabadagi arambai tengol ngase lamdam asigi luchingba singa fidep longminnanaba khongthang paikhalakliba se tawfadraba amane masida mipum khudingmangna sawgatfam thoe lamdam asigi mapi mapa oiriba singna lamdam ase ngakpagi mahut tumina leshiliba se achetpa fidep amaga loinana thabak tawminnabagi matam oire Irang asi lamdam asigi yalaw furup khudingmakna amatta oina thengnadrabade loishinba ngamloi amade yeknabadagi Manipur kanba ngamloi hainaso bangna makha takhe Kangluk khuding magyan tana meeting je fajana tawminaragan ko koki gi yauro nagagi yauro paite gi yauro loina makfur khuding mag yauro ga si tawra ji haibado laktragadi sugloi loira roi balamje sugloi loira ro aduga sarkar mantri mandon leibasing khara achumba chaningeba adu youth singje khoidong changbadagi sumai sum nongmai pa hi bata di leibak se mang na naharam punam mai masing tan mang basi ju thamoi de amna nungai taba boiba masi yari ge di matam rang da thuna to hanna na bagi damakta MLA mantri jing akhoi gi honorable CM da akhoi na kari hani khurum jarga haija basi na tan upai di lekti rehaba